Prime Minister unaba phangdana BJP gi MLA mari ngasi Imphal da thoraklay. Delhi da lehuriba ruling MLA singna September 12 da Home Minister unaraga irang sigi waroi sinama purangna bahona gadawre. Manipur da thogliba tha manga sugadawraba Kanglup ki sathiraba irang asigi waroi sinama puraklaga ingtapa Manipur ama ohengani haiba pandam gi makhada ahan boy na haukiba September 12 dagi hauna BJP gi MLA kun Delhi da sangkiba dugi marakta MLA mari ngasi Prime Minister unaba phangdana Imphal da thorakre. Ngasi Imphal da thorakraba BJP gi MLA mari adude Nauriya pakhang lakpa kendra ge Sorai Sam KB Nambol kendra ge MLA oibada natana Education Minister oiriba TS Basanta Kumar Lamsang kendra gi MLA Sorokhaibam Rajen amade Chandel gi MLA SS Oles ne MLA SKB na ngasi Air India Express ke 1X783 da thorakhe aduga Minister Basanta Kumar MLA Rajen amade SS Olis ahumna Indigo flight number 6A 876 da thorakhe makoina Prime Minister Narendra Modi unaramdana karigidamakta Manipur da thorogliba no haibasige chapchaba maram khangba ngamdre. Pausi asina hojik Delhi da kem tawduna leiriba ruling party gi MLA amaga telephone da wari sanaba matamda phongdoroke bade. September 12 phawbagi manungda Union Home Minister Amit Shah ga soidana unaga nei aduga Manipur gi irang asige waroi sinama purakpa ngamlagani haina phongdokhe. Prime Minister Narendra Modi unabagi matam piraklabra haina hangbawahangi paukhum piraduna MLA aduna phongdoroke bade. Prime Minister Narendra Modi di unararoi maramde hojik thogliba Manipur gi irang asigi waroi sin puraknabagi matangda Prime Minister na Union Home Minister Amit Shah da pumnamag sinabagum tawre. Maduna Prime Minister unadrabaso Union Home Minister Amit Shah unaraga waroi sinama purakpa ngamgani haiba sida achet pathajaba thamme loinana sungsoi soidana September 12 amade 13 gi manungda Union Home Minister unaduna waroi sinama puraklaga mai pangna ruling MLA sing Imphal da thorokpa yana lai haina su phongdokhe. Panba yabade haukiba September 13 gi ayuki flight ruling da laiba MLA 13 Delhi gi damak Imphal thadokhiba nei aduga nungthil athengba flight minister yauna Rajya Sabha gi MP Laisemba Sanajauba Delhi gi damakta Imphal thadokhiba nei. MLA sing asina Delhi da kem tawduna leiraba matungda MLA manga na saba team semlaga Union Home Minister Amit Shah unaba laikre. Masugi matungda ngarang Defense Minister Rajnath Singha unakhe aduga hojik phawba ruling gi MLA sing asina Bharat ki Prime Minister unana bahona bada matam pidana leiriba nei loinana Defense Minister unaba duda mahaki maikaidagi Prime Minister unana bage mateng pangani haina su phongdokpa laikhraba nei. Pausi asina phangba paugi matungina de BJP ruling MLA amade minister kharasu Prime Minister unaba phangdabadage athuba matamda Manipur da thorokna basem sakhre hojik phawbada Prime Minister na unabagi matam piraktaba se ruling BJP gi MLA marakta aduki matik penadaba phawre. Delhi da matam kuina kem tawduna leibage kanaba phangdaba sida ruling gi MLA singi marakta mat manadaba kharasu leire haibatare